ꯑꯂꯣꯟꯕ ꯑꯣꯏꯅ ꯇꯧꯕ ꯊꯣꯛꯂꯗ꯭ꯔꯥ ꯐꯤꯖꯪꯒꯤ ꯃꯔꯨꯝꯗ ꯀꯅꯥ ꯈꯪꯗ ꯄꯥꯡꯂꯨꯕ꯭ꯔꯥ ꯅꯪꯒꯤ ꯃꯇꯦꯡ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯍꯣꯠꯅꯖꯕꯅꯤ ꯅꯪꯒꯤꯗꯃꯛ ꯊꯋꯥꯏ ꯑꯁꯤ ꯊꯥꯔꯕꯁꯨ ꯅꯪꯒꯤꯗꯃꯛꯇ ꯊꯥꯒꯅꯤ ꯐꯤꯖꯪꯒꯤ ꯃꯔꯨꯝꯗ ꯂꯣꯠꯅ ꯍꯣꯠꯅꯖꯈꯤꯕꯅꯤ ꯀꯌꯥꯔꯛ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯛꯅ ꯇꯧꯕ ꯁꯥꯈꯤꯕ ꯃꯥꯅ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯅꯨꯡꯁꯤ ꯆꯦꯛꯂꯥ ꯄꯨꯡꯕꯥ ꯀꯌꯥꯅ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯆꯥꯛꯇꯥꯃꯤꯟꯅꯔꯤ ꯉꯥꯟꯕ ꯑꯌꯨꯛꯇꯨꯗ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯇꯨꯄꯤ ꯑꯃ ꯎꯞꯁꯤꯜꯂꯒ ꯃꯥꯒꯤ ꯒꯥꯔꯤ ꯁꯣꯗꯣ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯦ ꯄ꯭ꯔꯤꯟꯁꯤꯂꯥꯅ ꯀꯥꯏꯗꯅꯣ ꯅꯥꯎ ꯅꯅꯥꯎꯄꯤꯒꯤ ꯌꯨꯝꯗꯅꯤ ꯀꯌꯥꯝ ꯁꯣꯛꯀꯦ ꯍꯪꯉꯨꯒꯦ ꯑꯗꯨꯒ ꯑꯆꯥ ꯑꯊꯛꯁꯤꯁꯨ ꯈꯔ ꯄꯤꯔꯨꯒꯦ ꯍꯣꯏ ꯍꯣꯏ ꯉꯥꯟꯕ ꯒꯥꯔꯤꯗꯣ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯂꯩꯆꯤꯜꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤꯗꯣ ꯈꯥꯝꯂꯝꯂꯒ ꯃꯥꯁꯨ ꯆꯪꯂꯛꯂꯦ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯇꯥꯅꯕ ꯀꯧꯔꯛꯏ ꯃꯆꯥ ꯃꯆꯥ ꯂꯩꯆꯤꯜꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯂꯩꯔꯝꯕꯅꯤ ꯉꯥꯟꯕꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯃꯄꯥꯟꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯏ ꯀꯩ ꯂꯩꯒꯦ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯀꯌꯥꯝ ꯁꯣꯛꯀꯦ ꯑꯁꯤ ꯄꯥꯏꯁꯤꯜꯂꯨ ꯂꯩꯆꯤꯜ ꯉꯥꯟꯕꯅ ꯄꯤꯔꯛꯄ ꯑꯆꯥꯄꯣꯠꯀꯤ ꯈꯥꯎꯗꯣ ꯇꯥꯞ ꯂꯧꯔꯒ ꯂꯥꯛꯇꯅ ꯂꯪꯈꯤ ꯑꯩꯁꯦ ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯔꯒ ꯊꯤꯕꯣꯡ ꯈꯔ ꯄꯤꯖꯔꯒ ꯅꯪꯅ ꯊꯦꯝꯕꯗ ꯌꯥꯒꯗꯕ ꯃꯤ ꯑꯣꯏꯅ ꯎꯕꯤꯔꯨꯔꯕ ꯉꯥꯟꯕ ꯉꯛꯅ ꯂꯩꯆꯤꯜꯗ ꯌꯦꯡꯂꯒ ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯝꯗꯨꯁꯨ ꯀꯛꯑꯦꯅ ꯂꯩꯆꯤꯜ ꯑꯁꯥꯎꯕꯗꯣ ꯍꯦꯜꯂꯛꯂꯦ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯒ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯉꯥꯛꯇꯅꯤ ꯃꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛꯁꯤꯁꯨ ꯅꯪꯅꯅꯤ ꯃꯤꯌꯥꯝꯃꯥꯡꯗ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤꯅꯦꯅ ꯍꯥꯏꯈꯤꯕꯗꯨꯁꯨ ꯅꯪꯅꯅꯤ ꯉꯥꯟꯕ ꯅꯣꯛꯂꯒ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯁꯥꯎꯔꯤꯁꯦ ꯑꯩꯗꯤ ꯅꯪꯅ ꯁꯥꯎꯔꯣꯏꯅ ꯅꯪ ꯑꯣꯏꯅ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯀꯣꯏꯗꯦꯅ ꯍꯥꯏꯕꯗꯨꯗꯤ ꯏꯀꯥꯏꯗ꯭ꯔꯣ ꯅꯪ ꯀꯟꯅꯕ ꯍꯣꯠꯅꯕꯗꯅꯦ ꯂꯨꯒ ꯂꯣꯏ ꯀꯣꯛꯑꯕꯅꯤ ꯑꯩꯁꯨꯅꯦ ꯌꯦꯡꯉꯨꯁꯦ ꯃꯥꯏꯒꯤ ꯗꯥꯛꯁꯦ ꯈꯨꯗꯥꯡꯒꯤꯒꯁꯦ ꯅꯪꯅ ꯀꯜꯂꯤꯕ ꯑꯩꯁꯦ ꯅꯁꯥꯅ ꯊꯥꯄꯂꯥꯡꯗ ꯅꯁꯥꯅ ꯊꯨꯖꯔꯒ ꯑꯩꯕꯨ ꯀꯟꯕꯒ ꯑꯃꯨꯛ ꯁꯥꯔꯤꯕꯅꯤꯅꯦ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯆꯪꯂꯛꯀꯅꯨ ꯅꯪꯅ ꯄꯥꯈꯠꯂꯤꯗꯣ ꯑꯩ ꯅꯪꯒꯤ ꯊꯕꯛꯇꯣ ꯇꯣꯛꯑꯣꯏ ꯑꯩꯅ ꯋꯥꯁꯛꯈ꯭ꯔꯦ ꯊꯥ ꯑꯃꯗꯤ ꯅꯪꯒꯤ ꯊꯕꯛ ꯇꯧꯔꯝꯈꯤꯅꯤ ꯀꯩꯅꯣ ꯅꯪꯕꯨ ꯑꯣꯏꯅ ꯀꯟꯗ꯭ꯔꯗꯤ ꯀꯅꯥꯅ ꯀꯟꯗꯣꯔꯤꯒꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯟꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯅꯤꯔꯛꯇ ꯃꯥꯅ ꯑꯩꯕꯨ ꯀꯟꯕꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕ ꯃꯉꯣꯟꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯁꯤꯟꯅꯗꯅ ꯑꯩꯅ ꯀꯅꯥꯗ ꯁꯤꯟꯅꯅꯤ ꯅꯃꯥꯡꯗ ꯋꯥꯁꯛꯂꯤꯁꯤꯅꯤ ꯑꯩꯕꯨ ꯀꯟꯕ ꯃꯉꯣꯟꯗ ꯑꯩ ꯂꯩꯒꯅꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯁꯛꯇꯣ ꯀꯟꯕꯗꯤ ꯀꯜꯂꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯔꯥꯎꯈ꯭ꯔꯦ ꯃꯥꯅ ꯈꯪꯗ꯭ꯔꯁꯨ ꯃꯥꯕꯨ ꯀꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯉꯥꯟꯕꯅꯤ ꯑꯗꯨꯅꯅꯤ ꯃꯥꯅ ꯍꯔꯥꯎꯔꯤꯕ ꯉꯥꯛꯄ ꯉꯝꯕ ꯑꯣꯏꯌꯨ ꯊꯕꯛ ꯇꯣꯛꯂꯣꯏꯗꯥꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯊꯕꯛ ꯇꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯑꯩꯒꯤ ꯃꯈꯥꯗꯅꯤ ꯂꯩꯔꯤꯁꯦ ꯑꯩꯅ ꯍꯥꯏꯕ ꯏꯟꯕ ꯇꯥꯕꯅꯤ ꯂꯩꯆꯤꯜ ꯃꯥꯅ ꯇꯧꯔꯤꯕ ꯃꯔꯤ ꯃꯔꯥ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯔꯔꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯋꯥꯁꯛ ꯉꯥꯛꯄꯤ ꯅꯨꯄꯤꯅꯤ ꯉꯥꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯋꯥꯁꯛ ꯉꯥꯛꯄꯤ ꯃꯍꯥꯛꯅ ꯋꯥꯁꯛ ꯌꯥꯝꯅ ꯁꯛꯄꯁꯨ ꯑꯃꯥꯡꯕ ꯄꯤꯔꯛꯀꯗ꯭ꯔꯥ ꯊꯥ ꯑꯃ ꯑꯣꯟꯂꯤ 1 month ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯆꯥ ꯀꯧꯕꯗꯣ ꯌꯥꯔꯣꯏ ꯁꯨꯞꯅꯒꯤ ꯂꯩꯆꯤꯜ ꯑꯩꯁꯨ ꯅꯪꯕꯨ ꯁꯨꯞꯅꯒꯤ ꯁꯔ ꯍꯥꯏꯔꯝꯂꯒ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯥꯒꯤꯗꯣ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯕ ꯆꯪꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯉꯥꯟꯕ ꯁꯨꯝ ꯂꯦꯞꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯉꯥꯟꯊꯣꯏ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ ꯉꯥꯟꯕ ꯂꯦꯞꯂꯝꯕꯗ ꯃꯥꯒꯤ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯍꯩꯊꯗꯨꯅ ꯉꯁꯤꯗꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯆꯩꯔꯛꯏ ꯏꯅꯥꯎꯁꯦ ꯑꯃꯨꯛ ꯀꯌꯥꯔꯛ ꯁꯣꯛꯍꯟꯈꯤꯒꯦ ꯍꯥꯏꯕꯅꯣ ꯑꯁꯨꯃꯥꯏꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯣꯛꯍꯜꯂꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯥꯠꯇꯣꯛꯂꯒ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯑꯣꯏꯅ ꯊꯤꯜꯂꯛꯄꯗꯤ ꯀꯔꯤ ꯀꯥꯏ ꯅꯪꯒ ꯄꯨꯜꯂꯤꯈꯩ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯀꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤ ꯏꯅꯥꯎꯒꯤ ꯃꯥꯏꯀꯩꯗꯗꯤ ꯅꯪ ꯌꯦꯡꯕꯤꯔꯛꯑꯅꯨ ꯉꯥꯟꯕ ꯉꯁꯤꯗꯤ ꯃꯥꯁꯨ ꯍꯥꯏꯔꯛꯂꯦ ꯅꯍꯥꯟ ꯃꯈꯩ ꯈꯪꯅꯗꯕ ꯑꯃꯒꯨꯝ ꯂꯩꯁꯤꯟꯅꯕꯅꯤ ꯑꯁꯦꯡꯕꯗꯤ ꯉꯥꯟꯊꯣꯏꯅ ꯉꯥꯟꯕꯕꯨ ꯌꯦꯛꯂꯤꯕꯒꯤ ꯃꯔꯝ ꯂꯩ ꯉꯥꯟꯕ ꯃꯥꯒꯤ ꯑꯦꯛꯁꯅꯤ ꯁ꯭ꯀꯨꯜ ꯂꯥꯏꯐꯀꯤ ꯕꯣꯏꯐ꯭ꯔꯦꯟꯅꯤ ꯅꯪꯒ ꯑꯩꯒ ꯂꯝꯕꯤ ꯇꯣꯉꯥꯜꯂꯦ ꯉꯥꯟꯊꯣꯏ ꯑꯩꯅ ꯅꯪꯒ ꯁꯛ ꯈꯪꯅꯗꯕ ꯁꯥꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯕꯨ ꯍꯧꯗꯨꯅ ꯆꯤꯛꯂꯤ ꯅꯨꯄꯤ ꯅꯈꯣꯏꯁꯦ ꯉꯛꯑꯦ ꯌꯥꯝ ꯍꯥꯟꯅ ꯀꯣꯏꯅꯔꯝꯂꯒ ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅꯕꯨ ꯅꯪꯅ ꯑꯩꯕꯨ ꯌꯦꯛꯂꯤ ꯃꯔꯝꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯂꯩꯅ ꯄꯨꯕ ꯅꯨꯡꯁꯤꯕꯅꯤ ꯑꯎ ꯄꯥꯝꯕ ꯃꯇꯝꯅꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯆꯞ ꯆꯥꯅ ꯈꯪꯖꯕ ꯃꯇꯝꯅꯤ ꯃꯁꯤꯗ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯒꯨꯝꯁꯦ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯥꯎꯔꯣ ꯉꯥꯟꯊꯣꯏ ꯑꯩꯗꯤ ꯀꯥꯎꯕ ꯀꯨꯏꯔꯦ ꯉꯥꯟꯊꯣꯏ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯕ ꯇꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯩꯆꯤꯜ ꯊꯣꯔꯛꯂꯦ ꯑꯩ ꯒꯥꯔꯤ ꯊꯥꯎ ꯌꯥꯎꯗꯦ ꯅꯪꯒꯤꯗ ꯑꯣꯏꯅ ꯄꯨꯂꯞ ꯆꯠꯂꯅꯤ ꯂꯥꯛꯑꯣ ꯆꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯃꯅꯝ ꯅꯝꯕꯤꯌꯣ ꯉꯥꯟꯊꯣꯏ ꯃꯅꯥꯎꯕꯨ ꯃꯅꯝ ꯅꯝꯕꯤ ꯉꯥꯟꯕꯁꯨ ꯊꯣꯛꯑꯝꯗꯥꯏ ꯉꯥꯟꯊꯣꯏꯗꯗꯤ ꯌꯦꯡꯗ ꯍꯥꯏꯔꯛꯑꯝꯃꯤ ꯀꯜꯂꯛꯄ ꯐꯥꯎꯅꯒꯨꯝꯁꯦ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯊꯥꯗꯣꯛꯈꯤꯕꯁꯨ ꯅꯪꯅꯤ
amuk hanjinaba hotnarakanu. Nganthoi sauba amasung kalakpagi mityengna nganbada yenghawi machindasu soli. Aise pukchal pikpi haidoira. Nangbo akhoi lechilgadi punsi chupagi thungnahaloi. Aduga ai nangonda leisinabasu hotnaroi. Nganba tuminna famliba lechildo unsilaklaga. Kainoba nangna sukyam saurisibo. Sauningmagi saurine sir. Sir gyan tabiyo. Nang aigi sir ni. Sir dagi henba wakal khanagumse. Ahanba thengnabadadi namit manganigi nupi oni kaiso hairamlaga. Irangna mana hubiraga. Hojukna manam leithodana. Matamdudi mangau theringaigini sir. Nungsiba karino khangjakangi. Mapu panjangaigi. Hojukti lejarabado. Yam thunasu luhongnaba tawrani. Handak thasima nangi thabakse. Mapung phana loisilamlaga nabungogane aiga chenjarani. Sir warobiroi. Mabu pamjaba nungsijaba amagi mamangda direct hekta haibadudi nupi mahaksu hakmanba mali. Nganba mathwai yam nungaitre. Kana amatagi punsibu kalaktaba mahakna hiyai mahaki punsibu kalakpa phauраklare. Somda sakhi imung ado salan sanaba sinba sumhaurakle. Puja hoigi mayumda maningdagi tuminna huralaga changlaga chakhumbaduda kerosin loina haidokle. Aduga mana tuminna purakpa phi segai khibagi machet ado thongjin mayada thadaramlaga amuk tuminna thokre. Ngahaki matung puja sakhumda changlakpada sitlaga tai. Oi masire. As karino sibo. Kerosinine swaida kanana haidoklibanu sibo. Milisu proportion selae madi tude kidore ma. Kendra su changlakpani masu yauna tukhe. As loi kairine ningunga sibo kanana tawrino sibo. Milina kanana haidoktorige. Pusa tapna hogatlaga. Mahachandangi imung ngasina oiramni. Napi moina kamaina mafam sida changlaktorige. Mili thongjin mayada tariba phizetu urakle. Ma asida phi machet ama tarise karigino yengo. Puja sangsilaga yengi. Sidi rinagini ne. Mani ilakba phiduni ne. Puja sauna mangolomda thokre hekta laurae. Khatna bahubase sunglep heklipte dako. Asuk yamna hubasibu karino. Laikai mamangda lemdena aina sum leithokpasida yam haurene. Napunsiado tumit kang oina pokpada chap heksabani nakhoi. Rina sahu mamaga loinana paithore. Kariya huranbi. Nang namaningda aikhoigi leiba korphusingdo horalibado yam phangjadabro ha atangba phi setlaga atu tawega ada tawega korphu phawba leiba ngamdraboire. He nang neingonda onkhalakpagi kari mathau tai ha nang na khongna thongna aikhoigi jakhomda laklaga kerosin hidoklaga aikhoina khanglaroisiro ha chinthibi. Rina sauna noigi sumang phawbada khong thadaba ina noigi jakhommaduda khongse thanglaga laktoriba. Sigaino dudise nangna ilakiba phi machet se. Haha ai burani phidu illaga kochet chatkadro. Hai na thamoidu mure ni bema. Hana muktane samthokluso adugane khatnabado haugesu hau uncivilized. Hairam laga manungna changkhre puja su maya ka bangamda lehore. Ngan batapna call dorosu sate kaindagi chatorige aigi phone ta hore. Nganba karim haida thorakpana mobile shop amagi mamangda khami aduga kumthakre. Ngahaki matung afaba phone ama leiraga pusilae. Se phone simsi yaorabani. Ai lauroye. Sir na bibani. Aigi makhada leiba migi mating pangbase sir gi mathau natra. Leichil suklaga phone du laure aduga sim da haple. Makhoi su farma du yokre leichil farma du da munna koyeng yengli aduga tapna sole. Aigi thabak si hiyang magpangthokta bayaroi. Aigi sinthase kaino isana kawgi tawragliba kaigino. Loyasu aigi yeknabani. Nangonda tatamnana aina tainariba karigino. Ayengna nangi mathangna magi. Leichil CCTV camera khaido kadai kadai da pali munna yengli. Oh asum kachindagi changlaklagadi yagadaba. Makokta loina hapchinkhre. Loya masado leiba yada leichil bu uninglakle. Loya leichil ki phone di chatabana nganthoigi ta tawrai. Tanusu school chatte mano oina paikhalai. Hello dada. Loya nukchai tanuna dada kawbado ma karigino khangde taba yamna nungaiba aduni fauriba.
Nase leibra? Chedi danganbaga tabak chatkhie dada. Aisu free de leiraba. Wakhalse yam nungaitraba. Kaim khandradi coffee macha amatang thakminasira. Icham chamna yamna chamna haizabani. Machan makni khanna. Lechilga character ga yamna manabana angang oirabasu punba dum nungaibani. Machegum wakhalgadi ayaukre. Kaino magise che pampamna ai buamu pamai chatla. Ai di chedona leithokpa sungamloi. Ai di ngaukhinibo. Talle hairo. Dada lao ai thoklage. Lehermo. Tanu sumake semlaga tumina thokre. Loya solak laduna makhoi ani coffee shop ta coffee amamam thakse haiduna chatkre. Tapna matamso asum haujinke. Lechil mayum halakladuna magi gari do amuk thauduna whisper hoige from tapna lae. Gari do khamlamlaga changlakle. Ngasidi whisper masamaksu leiramle. Lechil ubada whisper thoraklaga. Kailere phajabe. Lechil yam ingba minok amanok laga. Miyoibada khwaidagi harm oiba chemical aingonda bottle taramuk piyo laikadra. Whisper nok laga. Pigene. Adubu nangnegi-damakta kari pidoiba. Nangna matam chupada taningba pao ma aina nangonda taba pangangane. Kari pao. Adudi matam na laklagane khangani. Ay laam haiba kanada sutamba yaroi. Hojikmak lakcharingaida pusakhrage bibiro. Gari thosilo. Lechil gari do manungda thojilai. Whisper na bottle taramok lechil gari da hapkre. Lechil harang na pota puduna mayumda lakle. Tanusu leirambani wakhal nungaina. Lechil na. Kaino nang naswaida pring chongi sa. Harau bai. Chalo cheko ro. Tanu na macheko bo changkringai khao do chinglaga. Maningda losili. Si already horenim dangsilage. Hairam laga imungda changkre. Karamba thawong no paikhatlaktoriba. Yamna tamthiba thawong la. Numidangi matamni. Lechil mana ngasai thamlamba khawdagi manakta changsillaga bottle da napliba che singdo loina setatle aduga atopa che ama napsile aduga khawdu puduna magi gari do tapna thodoklaga nganbo hoige farm dana lakle aduga mana ngasai yengkhiba room adutagi khawdo laktana langsili aduga masu yamna haina wal adu lalaga changtharae numidang duda farm aduda ising thungnaba chairiba Tingki aduda mana purakhiba mahi ado loina hijile aduga yam thuna kana amana ujringai chakpan ado kalaga thokre irai laina laukhiba magi firepna hayeng tungda karamba chena amok pirakadawri irai laina yeknaba adubu thazana lawrakhibane adubu yeknaba aduna yeknaba amage napada tamkhiba suyaribane lechil gari do tapna thozile adubu mangol aduda famlamliba nupi ado ubada khangpre khangloi adubu ingau sabi icham samsabi tanu oiduna leiramle Lechil changlaklaga tumge di haidadana mangol sida kidawriba che leiram dabududa kadaida chakrabano na yenge tawba angang nang kida tawnuko hojik pungse ama tarabani aduni aina hairise che pung amasida nang kadaida chatluribano Lechil sausinaraga nangonda ai panaw haibra thabak leibine chatlise thabak tumgadabada tumo wasabisabit ngangkano Hairam laga Lechil changlaga famungda kakre tanusu fet tawduna kakhatlakle Lechil tanugi makhongda khasik thengloi laktana hekta kawrai tanuna Lechil khana yenglaga nakhori saramdo metlaga hasani nang sunungit nushida laima ahingsida microphone palaga laurora mari yetna khrabadi loibanai ba haibadu leiraroi adupu ngasidi Lechil mana hallare tuminda karimta khumlakta adumak tumkhre tumkhibana khangdrabani asuk sangba ahing mahaki matambo miyoiba ikhoina su mirai biri athengba ahingbo korau mahakhak nata thabal mahaki mangal dusu satli lerang kaya haina ubida mathangi nimit adusu yaukre Lechil ngantana masado leibeyada tahari thabak ama tawrubada hekta soichilae unthokpa madaw haibaduni Mama memchasu manakta hek leiba tanjada soichilure thangkatlamba chado makhada khangta taraga haidokhibani horagi mamagi isau thabak ama tawbadane machu tan tawba haitabra khangde ayuk nganta sida kari tawbagi phinglibano khangde ne isau yam langi ai magi manakta leibase
Leichil machindo areikhei tumthoraklaga machin areikhei thisalamlaga chatkhre memcha sauna lavhawi. Hai chinthibi nachindu da patloni henangda. Leichil amok prap sangsilaklaga kadai dagi porakpa achapot na khangde Uncle Chip kun pipa adu laktana langsilammi. Mana khanbaga tawbaga mamagi isau lepkhre isaugi mahut grow saibagi khonjal una tarakle. Leichil na chibong law haisini. Masado leita darbana ngantana ngan boygi farm da lakle miso ama ni khak leirami ngan basu lakchuba male Leichil leiriba nupa adugi manakta changsilaga kaka ising chai doraba tingki dagi natra chai doise ahal aduna mani asigi leinabase leiro mathanata loina kapchara adabani phatta aronba thabak amma tawba haibasitabo leitana tawba ngamba nate makhutto thak ni e masana tawribado lali khangna mamagi michakna nanado tapna leikhre leikhibaga ising ado sinba thungna chaikhre mechingi thabakni aduna mikupta farmado loina thungnaba chaikhre himlembam family ki thawai ojariba farmadugi phibam karam tawrakpa haibadudi hayeng khanglagani. Leichil latla tawna kaka sar lakhiroidra ahal du noklaga lani ngasidi aikhoi medamna nganta hek laklari. Leichil noklaga keigi medamno thoibi kawo haineringai tanjaduda nganbasu gari thaujilakle Leichil su gari adugi maikei amuktang yenglamlaga magi mathau tawkhre. Nganba nukmi Leichil gi manakta changsilaklaga nontharakpada magi kepto makhata takre Leichil su khullaga pirakpu oina yenglakpani khangpre khangna makar nan kheibu udine asingbagi narukoira. Nganba ikaina makupto nalaga Leichil na pirakpa kepto upsinkhre. Leichil ngasidi nokninglakle khangbaga ngamda kanna nokthorei machindagi karino khangdaba wahi ama thokre. Nungbu nungsiye sakse. Nganba nungsi haikhiba wahaiduda wakhal nungaikre Leichil de masa khanghauda paithokibani. Nungsibra nungsiradi sumai dum lukoani. Aina nang nungsi kaina haikibra haikide ihare. Leichil amuk sanoe nganba sawraktuna phajari he nangde nasamduna ngsamda ka adana serial killer hek malaga oiribudia manba taba wahaido thoina nganba mahakna lokselude. Leichil magi mathau tawkhre somdana isingduna maike sana chairakpada sokhiba nupa ado makhutto maring chatlakle hakachaba phawraktuna panghota hotle. Somda whisper gari do thoduna lakpana potfam amada khamlaga karigumba ama leire maningdagi magi lengzumda khudumbi amana tak thinglae whisper onthoktuna kanasunate manine khabasu leple. Whisper de kanano khangdabana kanano khabana wari masanase gari da kakhalo. Whisper makhoi kido karigumba amati leire khangbana kanna chenkhre khaba whisper bu tanai whisper su achamba nate do lampakto yorakpaga matungda tanarakliba khababu chongkhatlaga round kick thakhe khabasu leimaidu upsile whisperna gari maramgina su haidabana waroba yade khaba hogalaklaga nang hairaga whisperbu mana pairakpa thangaduna thinjilae whisper thaidoklaga khabadu oina muklaga thinjilamlaga mafamdo thadoklamlaga chenkhre khaba leimaida chena khangduna olaga lehawi manina bungo o yam thina lakjakhiba pungdo thengjilakle nasai chakhibagi pau tapna phangba horakle tek launa panjaramba mana tapna khuidarakpagum uri. Nasai ahal aduga nupa aduga masakana sagalakpadagi mayumda hankre Leichil khuidarakliba singdo ui khuidaraktaba mapasu yawi. Leichil nukmi tawramlaga sir chetlasira kuina leiradi thamoi khainarapasi yai. Nganbadi bab taba tadaba noklaga chalase thamoi kai bangam khiroi anjin kai khibagi samjinaba phawba ngamjungai amukai di phasarni. Leichil su mayumda hankre loya Leichil da kolfana tawrabasu switch off natana kem ta hairaklamde madi khangde Leichil ge phone ta hore haiba aduna ngan thoida dumuk tawre
Nganthoi paide Tanuna dum pairaga leirabani. Tanu suaga. Chingnabase sum chumlaktori. Magise ai soiduna pami. O phasaba irangam da horakino. Tulapse phasanam da thazakige. Majin hanjin su hayangano. Iche dauna aidi lithokpasu ngamloi. Iche da nuksi khangna nangi ul chumlakadori. Aibu nangbu nuksi halakano. Thamoise mahi langkhini. Fondo tapna paikhatli. Hanagi hamu nuksiba khonjelduna chimta kaurei. Dada, loya thamoi pena nokjai khokau duda. Nache lekhibro. Magi phone se off adum lei kamai dorino. Tanu asengba nuksiba khangdabana mache hanglakpada nungaitabasu phaude. Angang amu oibagi phazabada ngaujabado khaktani. Che halakhrabani dada ai pahalake. Ho hinaube. Tanu mache bu tapna kawe yamna lemjabi sari. Che. Kumlapa khonjel adudi angakpa khonjel dani. Naparo. Tanu suaga. Dada, tabuk po haladi adum isaw langani. Ay sune adum khatna doini mut ngihak thamgi ko. Hairaga loyagi koldo muta thammi. Thammi bani na tawrido anirang mitlubadagi amuk hangkre. Tanu na. Kari kukumno che mi na kaurise kari gino kari maram laibano do pasana hangba yadro. Nathau nate kusi ni kusi. Mi daloya na phone tawre ise nang pasana paiba yadro. Sana jawo nangga wari hoi talle. Tanu sauna lawi. Nang natalabani na ay noy na koy batari dana.